ट्राइबल केंद्र अनीद मिखल थेंगनागदौरे लाक्लिबा तरागनी थुइसुबा मणिपुर लेजिस्लेटिव असेंबली ऑल मणिपुर ट्राइबल यूनियन हाइना खंगनबा ट्राइबल प्रजा सिंगी ओइबा अपुनबा लुप असिगी वाइस चेयरमैन ने हाइबा लेट्सई हाउकिपना जनरल असेंबली कंस्टिट्युएंसी ओइबा बेली डिस्ट्रिक्ट के मनुंग चनबा इम्फाल ईस्ट के वांखई अमदे हैंगांग केंद्र मिरेप ओइना मिखल थेंगनागनी हाइबगी पाउ ताबदा कंगलैपा कनबलु केकेएल मणिपुर के सेक्रेटरी जनरल लमखई ngak paluwangna ngasi press ta thadorok pacherol amana angakpa hongdorok le hojik asi tampaki lamda leiba maitai area da tribal voter gi masing ka hena hengalaktuna tribal phawba mirep oina ba thaurang tawrokli ba sida valley area gi praja sing yamna section ba darkar oire haiba wafam su cherol aduna miyam da nahongna na thamlak le tungi oina maitai amade tribal ani gi marakta afaba mari hena thamnaba hiram asigi matang da kuki in pi manipur na su akan ba mijeng changna ba cherol aduna Makhatana appeal tawrakle Speaker Khemchan yauna candidate taret na nomination file tawrakre tha asigi kun taret amasung mathang thagi ahumda tangkak ani thokna pangthokodoriba Manipur gi taragani thoisuba state assembly election gi ahanba tangkakta Mikhal pangthokodaba assembly segment kuntragani pan gi notification tha asigi amada thokibaga loinana numit asidagi hauraduna nomination paper sing file tawbugi ayaba pikhibagi matungin na ngarang numit humne chalakpada Manipur Legislative Assembly ge Speaker Weriba Yumnam Khemchan 13 Singjamai Assembly Constituency da BJP gi mirep oina bagi damak mahaki nomination paper file tawrakre Y Khemchan gi maikai dagi nomination paper ahum thokna file tawrakhe nomination paper amamam da proposer ahum yaurakhe mahaki nomination paper adu ngarang assembly segment asige returning officer pangambam yaitong bada pisil lakhibane ngarang gi oina nomination file tawrakhiba atai candidate sing adu de Langthawal Assembly Constituency da BJP gi mirep oigadoriba ex minister Karam Syamna mahaki nomination paper adu ACSC gi aro Sindia Laipubam da pisinke Konthogjam Assembly Constituency da National People's Party gi mirep oigadoriba Konthogjam Saratkina ACSC gi aro Samson Huidrom da nomination paper gi copy ahum pisinke mahaki nomination paper sing adu proposer ahum na support tawrakhibane panba yabade Mahakumza 2012 ta pangthokiba State Assembly election da All India Trinamool Congress ke ticket ta mai pakhibane atopa nomination file tawnarkhiba singna Wangoi AC da party asima kimire poigadoriba khuraizam loken na mahaki nomination paper adu ACSC gi RO H Sukumar da pisin ke mahagna ngarang submit tawrkhiba nomination paper adu proposer ahum na support tawba nomination paper ahum ne aduga Sekmai SC AC da su Party asima ki mirep ogadoriba ayangbam okenna mahaki nomination paper adu ACSC gi RO Padmavati Salam da pisun ke atopa nomination file tawnerki basingna Henglep AC da Indian National Congress ki mirep ogadoriba T Manga Wi-Fi amasung Surasanpur AC da Janata Dal United ki candidate ogadoriba Lanlian Mang Khautena AC ani asigi returning officer sing da makhoi gi nomination paper sing pisinarakhe panba yabade Ngahan ahanba phase ki Mikhal pangthokodaba Assembly Constituency kuntragani pan gi manung da ihan hanba oina Sekmai Assembly Constituency da Janata Dal United ki mirep oigadoriba Khwairakpam Devendro Apokpa laikhidraba ki yatra awang Sekmai makha laikai da leibana mahaki nomination paper RO da pisinkhibane ngarang tongan ba AC sing da candidate taret na nomination paper sing pisinar ngarang phawba da punna pisilakhiba nomination paper nipan su khre UPSC da mitai mayakna exam thaba yanaba laingakna thubada singadabane Milal Union Public Service Commission UPSC na tha asigi ani da thokiba notification amada mitai mayakna exam thaba yabage option yaurukta ba se lamdam asigi mahirui singidamak amasung tunglam satki yamna laibak thibani haina Milal na thamoi songna nungnang ba phawi amasung Milal na wafam asi taraina lawdabaga loinana athuba matamda mari leinaba laingakna hairiba exam asi thaba nangnaba athuba matamda singadabane haina mitai irol iyek loina silol apunbalu Milal ge General Secretary Huirem loikhombana thadorok pacherol amana phongdorok le cherol aduna makha taraduna hai haukiba chahi kayagi mamangdagi lepalaitana lol mayek chawkhunaba amasung lamdam sida leiriba irai chapum namaki amade aikhoi khwaige Pauna lol ama su oiriba lol amade mayek chawkhunaba pandamda khongpham chena khong thangduna lakle loina na makha ta na lepa leitana khongjang asi sangchin khigane khongjang asida lakadaba yekna tingkhang pumna maksu mayok nagane
Maram aduna laibak miyamnasu irol iyekidamak lepirakani haibagi thajabasu thamjare. Kumja 2016 dagi ahanba tangkaktagi mitai mayangna mahi masing tamba haukibana ngaside MA gi ahum suba semester gi changyang phawba tawgadaure punna chahi taraga taruk suraklaba si phawbada iramda masida lairiba university singda mitai mayaki oiba textbook matam sana phangandaba sisu tungi khunai gi asigi yumbi oirakadoriba amade oirakadoribe mahiroi singda chauna awasai theng mayok nagane masina maram oiraga lamda masida lairiba Manipur University Manipur University of Culture Dhanamanjuri University Bir Tikendrajit University hairiba University sing asida milalge maiketagi wafam asi thamjare mitai mayeke textbook phangdaba lairik singdage BA amasung MA gi changyeng lobada mitai mayekta onthoktriba lairik singdage wahang hangbidana basu haijare masida karigumba ona tainana laklabade milalna tuminna khak leithokloi haibase khangbigadabani haida su serolduna makha tarakle RPI office to thomjin khre Mahesh ki effigy mai thakre lakaduri bataraga ni thui suba Manipur Vidhan Sabha Mikhal da RPI egi mirep ki list laukthokpada state asigi oina RPI da ani subada changduna Mikhal Thengnaba sem sari bakhurai ACG Haisnam Subas ki RPI gi ticket pirakpagi mahutta JDU gi ticket tanaruraga ticket phanglaktraba khagokpam khambada mathong maram khangdana corruption tawraga RPI gi ticket pirakpada khoisaunaraba Subas ki supporter singna RPI gi flag poster sing segaiduna amade mai thaduna mangan bata natana kaisampata leiba RPIA gi office to thomjinduna ihau hau khre loinana RPIA state ki president ti ais Mahesh ke photo yauba effigy mai thaduna corruption tawbabu yaningdaba phongdokhre hiram asiga mari leinana candidate odiba Haisnam Subasna haikibada corruption tawdana miyam ge seva tawgane haiduna law khonglamlaga haujiktagi hauna corruption tawduna ticket piramba ase yamna laibak thivane state asigi oina RPIA da support tawkiba candidate su mahakna ani subane Mikhal asida mahakpu namthanaba honabage thawong sing ase mamangdagi hauna adumak chathaduna lakle ticket tagi hauraka corruption tawba Maheshna matau karamna miyamgi seva tawgadoribano state asida ahan boina RPIA lakpane amuk hanasu halaklaroi khurai kendra da mirep oina ba thawrang tawriba miyoi kayana mahakpu vote kadanabane haiduna policy kaya sanaraga namja namtheknaba honari haiba mahakna khangi adubu mahakna handaki Mikhal asidi sungsoi soida National Party amadagi natragasu independent oina mirep asi thengnagane ticket na vote kagadaba natte maram asina mahakpu nungsibiduna support tawbiriba miyamge apamba matungina thengnaraga kendra sida hana mihut oiramba amade haujik mihut oiriba kaya asina tawdaba chawkhat thaurangi thabak khudingmak tawgani haina mahakna phongdokhe Manipur da ahan boina ticket phanghaudra mirep amana party ki Phiral Congress baban da thinjin khre Popilal Congress da gi tokre regional party amadagi Mikhal Thengnagadouri Congress party ki banner makha da sekmai kendra da Mikhal Thengnanaba sem saramba ningthaujam Popilal Congress party ki ticket pirakhidre party asigi ani suba phase ki oina mirep oigadaba singge ming laukthokpada soidana ticket phangani haibagi achoba thajabaga loinana Mikhal Thengnanaba sem saram khibane adum oinamak mahaki maming yaroktabadagi pukning nungsina mahakna sizinaramba party adugi yamlaba Phiral Singh ngahan BT rota leiba Congress baban da laktuna thindokre lamlai gi sit hangle taramatoi suba Manipur State Assembly Mikhal da lamlai AC dage Congress ki ticket takarakiba KHH Birenna ngahan assembly gi member oibadagi resign tawkibaga loinana mahaki resignation adu assembly na ayaba pikibaga loinana thokiba bulletin part 2 number 75 ki matungina ngahan dagi lamlai assembly constituency gi seat hangle haiduna laukthokre isa hatpada sizinnakiba khulai haujik phawba phagatpa ngamdriba karigino en isabe icha hatpada sizinaba khulai haujik phawba phagatpa ngamdriba karigino ichagi kari maral laibagi no haina masagi mayumda nongmaina kaptuna hatkraba hairok mayai lekai dage en rohit ki apokpe en isabi na phongdokre wafam asi JSC against the brutal killing of en rohit na leptana sangsilakpa khongjang gi saruk ama oina ngahan hairok part 2 mayai lekai da phamki bawakan mifam amada en rohit ki apokpe en isabi na phongdokhibane mahakna makhatana ngasi phawbada mihat pasing logi oiba chairak pidriba karigino icha hatpada senariba miyoi sing chairak pibiyo awa phamda tahanbiyo icha na mangbagum makhoi busu manganbiyo farsi tawbiyo miyat tahanbiyo khulai phagatbiyo icha bo mapagi mamang maktada nongmaina kaptuna hatpiraga hojik phawbada tuminna laisiliba karigino haiduna yamna nungaitana lainga ki thoksadaba
matau asibu akanba maungda yaningdaba phongdokhe loinana mifam loisilakpada wakam famlibasing aduna lona yadaba khulai paiba farsi tau lona yadaba khulai paiba NSA tahallo mahairoi hatpa farsi tau haibana chingba kholau kaya su laukhe chawkhat thaurangi awaba lairibasingdi nathai biram lei Chinglen Union Finance Minister Nirmala Sitaraman na ngahan House da Union Budget 2022-23 puthokiba sida awang nongpoki masak naiba institution ama oiriba RIMS ki budget hengaran kiba dugidamak nungaiba masung taramna okpa phongdok e adubu budget asina fundamental development problem sing nathairamle haina saknairaba economist Dr. Chinglen Maisnam na phongdok khrei ngahan House da thamkiba Union Budget ki matangda pokna phamga akhanana unaba mada Dr. Chinglen Maisnam na hai budget asida RIMS Regional Institute of Medical Science ki budget asi lakadoriba senbat sahi ing 2022-23 gi oina lupa koti chamnga ga hompu propose tawkhrei hairiba senpham ase chaliba senbat sahi ing 2021-22 da yaukiba apunba lupa koti samri ga kunthra ga nipan lakh humbudra ga taret adudagi chada kuntaret dasmik taruk hengal abane masimag RIMS ki oina historic oiba mikup amane budget asida RIMS pu PMDFI NE Prime Minister Development Initiative for Northeast Region da yahon nabagi damak nungaiba phawwe Dr. Chinglen na hai awang nongpoki state sing da infrastructure amasung social development project sing pangthok nabagi damak PMDFI NE hogdokhiba simak taramna OA anauba scheme asigi damak han bagi oina lupa koti lising amaga chamanga kaithoktuna naha amasung nupi singi punsi mahing semga naba thaurang tawragani haina su khanghalle mahangna makata na hai pumna magasi oiduna su budget 2022-23 asida awang nongpoki state sing da khwaidagi mathau tariba industry amasung infrastructure gi hiramdadi singthaningai oiba amata yaude India government ke Act East policy da industry amasung infrastructure development haibasi khwaidagi maru oiba amane budget proposal asida state government sing da expansionary fiscal transfer adu uba phangde budget asina awang nongpoki state sing da thengnariba fundamental development problem adu nathaiduna thamle budget ase masagi resource watpa amasung awang nongpoki deficit taba state singa naksin nadaba ama oi khwaidagi hena pukming nungsiba amana budget asina thabak phangdaba amasung income leitraba mi singi matangda midyang changba watle budget asilo mi singi yanglaga sembani haina claim tawre adubo food subsidy fertilizer amasung petroleum ge pothok singi damak hapa senpham sing hanthari haina Dr. Chinglen Maisnam na phongdok le nupa ama chahi tara phadok pi khrei chahi nauribi nupi macha ama ikai khumnaba mangan bagi case ta special just pokso fast track court Manipur 1 na mara leire haina lauthokraba longjam pengke ngahan court asimagna chahi tara jail da thabak subagi phadok pi khrei court asida chathagiba sentence hearing da court na prosecution amasung defense ki warol pumba kupna taraba matungda longjam pengki bu chahi tara jail da thabak sunaba phadok amasung fine oina lupa lising kunthra ga manga pinaba rai takhe court na makata na karigumba mahakna fine gi senpham asi piba ngamdaba tarabadi makata na tha ahum jail da leigadabani haire panba yai longjam pengke haukiba thage tang kungani panda court asimagna case asida mara leire haina lauthokpaga loinana mathangi numit January kunga mapan da sentence hearing chathakhe numit adu da hearing adu loisinba ngamdabadage court na reserve tawduna thamlakpa rai adu lauthokibane Mikhal numita office amasung institution sing thonglon gane Manipur government ki deputy secretary ZAD Sunanda Thoksom na thokpo order amagi matungin na tha asigi kuntaret amasung March ahumda pangthokodoriba Mikhal asiga mari lainana numit sing asida government ki office amasung institution sing thonglon gani haire postal ballot ki damak application thajin gadabane N Pravin Election Commission of India ECI na mamangda thokiba notification amagi matungin na essential service ki manung chanba tongan ba department sing da thabak toriba employee sing na Mikhal pangthokodaba numitta masagi tangai fadaba mathau leibadage makhoi gi polling station sing da vote thadaba ngamloidabagi phibam laklabade postal ballot ki damak form 12D da mensilaga mari lainaba nodal officer na verify tawraba matungda returning officer sing da yahongadabani haiba wafam state lainga ki additional chief electoral officer N Pravin paroi bada tabi di bapum namakpu thagat chari